Ngasigi oiba tongan ba collection khara miyam de khudol tamjage phi akomba settuna social media da real video thakaliba seng mana pangba nupi ngakta oiramle miyam na leng thoro se hairi nupi khara na phi kom na settuna social media da real video thakaliba silep na ba khangan krabasu lep palaitena usit toidabagum makata na chattariba se lep kadabani makata na chattarak labadi miyam na para tambibaga loinana layeng tholagani haina kanglaipak minority welfare organization KMW gi general secretary Sahawajit ki chirol amana phongdoragli Manipur da hauzik nupi khara na pijet pigai shetpa phi kom laga nupa sing lang thakpadagi tolokba crime dana nupa sing khaktamak chairak piduna lekai khuldagi tantokpagi chanabi ama lagliba ase lebak thibani asigumba thawdo asina nupa nupi kya gi punchi lana chatkhiba yabagi oithokpa lai hauziki matamda afaba mama ama hidak tawge thibada phangloidra haina chingnaba pokle malengki miyamna lamdam asigi chanurabu ikai khumnaramba kaya adu ngasidi nupi khara na chattariba thawng asina maram oiraga isingda tawba kauksingum uhale lobasiga wakal taminakraba miyoi kharana handak amuk nahona pijet pigai shetlaga video upload tarokliba asi atuba matamda lep kadabani haidi haukiba tai khara asida manipur da nupi singi pijeta ahongba kaya lagli masina maram oiraga thoning daba thodok kaya thokiba laikre crime asida phana nupa na chumlabasu nupi sing kankhatnaba khonabada mara leitaba nupa kaya gi yum mai thabada natana khuldagi phawba tanthokiba laikre masida hangninglibadi thokliba crime asi karidagi no haiba asi lamdam asigi chanura singna khanpham thoi nat ki oiba pijet laiting da su ahongba kaya lagliba se matam leiringaida mari leinaba singnasu yangshinpham thoi natrabadi lana lamjingkhigani afaba nupi masing yamna pothokpa ngamnabagi damak lup asina chei khudingi linthoi ngambi kanglei chanura award piduna lagli masigi ona tainabada nupi kharna social media da video upload tawduna viral chatnaba honariba sing athubada lepkadabani pijet pigai shetuna viral chatnaba honabagi mahutta afaba mama afaba ise isal oiduna khunai sigi achangba mishak ama ohenaba honasi hari lamdam asigi luraba tanja kaya da iche ichal kaya gi milugi pirang taithoknabagi damak athauba kaya lairi haiba se kaudaba phai iramdam gi nat culture ngakna chaliba nupi singbu mangdongna ba khonariba sing khudak ta lepkadabani mamang thakti gi lup asina hanjin hairaba asida thawaidaba tarabadi wakholon manaba lup singa punchinduna thawak lokholagani hairi Makha satarakpada nungthil paukse ki jifong ama oiriba pandamdagi lakhotcharaga thamjage Manipur da mitop changsilakpa thingnaba state lengakna advisory thokre hairi yumthang nariba lebak singda tangdu leita daba pibam leibana illegal immigrant ching thomjilakani haibagi chingnaba leibadagi state lengaki home department na mitop thingnaba lakhotkataba thabak singi matangda ngase advisory thokre Manipur government ki commissioner kam secretary home and Asok Kumar ngase official memorandum ama thoktuna mari leinaba authorities singna lakhotkataba thabak singi matangda advisory adu thokkiba Home Department Tokiba Memorandum Aduna State Boundary Lanchil Laktuna Ain Kaina Mitop Sing Changsilakpa Tingnaba Akan Batabak Sing Lakonaba Deputy Commissioner Amadi SP Kudingmakta Kangan Bagal Loinana International Interstate Amasung Interdistrict Boundary Singda Mikup Nahum Sing na Tabak Lakonaba Kangali Karigumba Mitop ni Haina Chingnaba Miyoi Tengnabadi Kudakta Report Bagal Loinana Biographic Amadi Biometric Logduna Detail Kangdoknaba Kangan Bagal Loinana Asigumba Miyoi Sing Asi Tengnabadi Makoibu Mapam Sana Changjapam Pinaba Aduga Makoibu Checksina Thamduna local miyoi punchina khidanaba thabak lakhotkadabani asigumba illegal immigrant sing masak sapsana khangdoklaba matung makoibu maramda halangadabani hairi illegal immigrant sing leramgani chingnaba mpham singda check tawbagi thabak ching chathanaba district police ki members sing yawba district level committee sing linkanabasu DC sing da khangali loinana border pass system gi makhada exit amasung entry gi thabak ching deputy commissioner sing na kupna monitor tawbaga loinana lona changsilakpa sing gi khungul liba amadi kayam kuina leiraklabagi haibagi matangda yangshinbagi thabak district police ki kuthangda chathanaba sukhangali illegal immigrant ching check tawnaba semba district level task force kudingmak district adugi additional superintendent of police na ruchinglaga task force aduda SDC dagi tadaba DC office ki officer yawgadabani team leader na dakar lai haina khallabadi Assam Rifles base CRPF ki mute ching yahonba yai amadi biometric staff sing yahonanaba advisory aduda palli nakalamaromda yellow proof sing punchinduna mapan gi sakti sing thengnaba matam oire haiba MP Sana Jawbalai sembagi ofam thamjage Manipur gi mekai kiyadagi illegal immigrant chingna landarakli haiba wafam Rajya Sabha gi MP oiriba ningthau Sana Jawbalai sembana phongdokladuna asigumba pibam asida lamdamasagi yellow proof sing amatta oina punchinduna mapan gi sakti sing foreign force thengnaminaba matam oire hairi MP ningthau Sana Jawbalai sembana mahaki official X account thadorakpa world da aikhoiga yumthangnariba state ching maru oina Assam Mizoram Nagaland amasung Tripura da yumthangnaba lebak sing
Myanmar amasung Bangladesh tagi masing tingamdana changsilakiba illegal foreign immigrant singbu masak khangdoktuna maramda halankinabagi akanba thabaksing laukhalakli Assam lengangna state asida leiriba illegal immigrant sing masak khangdokpagi akanba thabak laukhalakpaga loinana miyoi kya maramda halanba haukhre haukiba chahi tara asida Assam da masing tingamdana yumthangnaba lebak singdagi ain kaina changsilakiba illegal immigrant singi masing asuke matik yongkhalaktuna Assam da Hindu sing minority tarakpagi pibam lakli haina Assam gi chief minister Himanta Biswa Saramana phongdokiba wafam ningthaule semba sana jawbana naunana ningsinglagli magna makha taraduna yumthangnariba lebak Myanmar da kumja 2021 dagi military lengak lakraba matung pro democracy oiba kulai paiba laloluk kayaga Myanmar army ga anigi marakta akanba lan soknarakbana maram oiduna lebak asidagi masing thingamdana Myanmar national kaya yumthangnariba Manipur amadi Mizoram da leptana chanchilagli Mizoram gi district taraga mathoi da changjapam piduna leiriba Myanmar dagi chanchilakiba displaced person miyoi lising kuntragi mathakta Mizoram lengakna biometric data lawbagi akanba thabaksing lakwatkhre masida natana yumthangnariba Nagaland state ki oinasu state asigi lengakna illegal immigrant changsilakpa thingnaba akanba thabaksing lakwali maruoina Assam dagi mitopsing takthokpagi thabaksing chatharakpadagi state asida changsilakpa yabagi oithokpana akanba section thorang lakwalibani hainasu MP ningthau sana jawba leishemana makhatana phongdrokli pibam asi Manipur dana hena aruba pibam amada leiribani Manipur da hojik mekai kayadagi illegal immigrant asina landaragli haiba wafam thamladuna asigumba pibam asi leirabana lamdam asigi yellow proof sing amatta oina punchinduna foreign forcing asi thengnaba matam oiri hainasu ningthau sana jawba leishemana appeal tawrokli Pauksi asimaki editorial lokacharaga thamjage achumba kholauta dabadagi achumba wel chathadabani housing Manipur gi asengba yellow purup sing punamak India lengakna chatharagli bathabak thawong sing maruoina kuki sing buna sogatuna thamlaga state asigi chinga madi tamda kundari be yellow mi sing buna tharaga thamba manbagi kanglon ching asina maram oiraga phongna lamdam asigi chinga madi tamgi yellow mi singi CSO singna India lengaki thausilbu yaningdaba phongdokna rakpagi chang wangkhalakpagum tawri Manipur da PR thamba tha manga helaba matamasigi manungda state asida ka hena akanba nomai kamnabagi thodok thoktrabasu kuki militant lamen tumen basingi ningai themna ba khona bada kuki singna aranba tawriba sing khangsen usinadana leiraga sugi ground rule thugaiduna state asida chahi ani hena tangdu leita handriba sida su chairak pi dabagi mathakta makhoi gi designated camp sing chinga madi tamgi yellow purup singna Thamaningdaba mafamda thamnaba silakpa leptabagum torokpadagi Manipur gi yellow purup singi tongan-tonganba lukkayana India lengakta pendabagi wakat kaloinana yellow purup singi lamda designated camp thamdanaba wakat chirol pisinari haukiba kumja 2023 Megi ahumdagi horokpa lan asina kanana horokpano kari maramgi mitai singda atamnana landaraga makhoigi apamba fangnaba khonabada Manipur gi yellow purup maru oina state asigi asengba yellow purup singi lam oiriba chingi mafam kayamuk kuki singi lam oinaba lalong chatrakba horokpadagi ngasidi lamdam asigi chingi yek salai leiba yellow bi purup kayana makhal makha kayagi tongan-tonganba khongjang Kayamuk India lengakta khangnaba changsinba haunragli nakalamaromda kuki singna sahi kayamuk launam tawraga state asigi chingi lam kayamuk koigi oiba yanaba namduna tongan-tonganba khulgi maming thonjinduna kul kayamuk sangatuna khundaba horokpadagi ngasidi state asigi chingi mafam kayamuk makhogi khul oinaba khonarakpada natana namduna lammunanaba khonarakpagi thongsattarakpa horokpagi mami chawna tarakpa khudimak lamdam asigi chingamadi tamda khundariba yellow purup singna mayak chengna ngasidi khangnarakpadagi mitai amadi kukiga muknarakpada tana state asigi chingda khundariba yelomi singasu muknarakpagi poram India lengakna nakoinana yalaklabra haibagi wahang kayamuk hangnarakpa hauragli amaromdana mitai singda namduna Maral Siraga Aranba Yumpam Yaudaba, Taurang Kayagi Makada, Manipur Gitchingi Lamgi Saruk Sing, Ayamba, Namdana Kokishingi Oiba, Yanaba Silakpagi Mami Tarakpadagi, Haukiba Takaragi Mamangtagi, Stedasigi Yellow Purup Oidiba, Tongan Purup Singna, India Lengakta, Nomadic Tribe Kokishinga, Yellow Purup Sing Oidiba Ching the Kundariba, Purup Kayaga Chaubalanjao Ama, Tokna Basin Bigano, High Bigi Kolauga Loinana, Aibachirol Pisin Bahorokpagi, Pautana Ragli, Masi Chayani Helaba, Manipurgi Irangasi, Maka Sangtana Lehendaba, Nasigi India lengakna sinbada mangam ishan san dabagi achobo maramdi kuki militant singa suchanariba India lengakna kuki singi aranba thawong sing kangkhatuna thambadagi oigani haibagi wafam sing kayamuk state asigi tongan ba purup singna phongdokna rakpagi mathakta India gi akhang ai sing kayana phongna ngasigi India lengakna lawraklabani adubu achumba kholau tadriba India gi ngasigi center lengaki luchingba sing maru oina Srimad Bhagavad Gita bu mamutana paraga khanglaba prime minister amadi maga nagnaba union minister singna Mahabharat ki wari khangbagi
wanthok lehendaba oilsing manipurda chathaduna leibadagi ngasigi manipurgi lan mapung pana luisindabani haina state asigi mekai kya akhang ahi aiba aibi amadi sangai reba miyoi kya na phongdok narakliba asibu tabada ikaiba machet amata poktabra haina ngasigi BJP gi MLA singda hangnarakli amadi kayam kuina makhong kon khigadauri haina lauba horokpugum tawrakle Kachin Independent Army na Myanmar gi Lungyon village tagi Naga Army gi miyoi taraga taruk khulai ga konana fakre haiba nungthil paukse gi chifong ama oiriba kangla paukdagi lokotchadaga thamjige tha asigi taraga nipanda Myanmar military junta gi mathakta lanhauriba Kachin Independent Army na Myanmar gi Danai Tural gi nungsup thangba sarukta leiriba Talu amasung Lungjon village mayada leiba Naga gi Paripuri gi lam ama oiriba Chanara Getagi NSNK YA gi Naga Army gi miyoi taraga taruk khulai ga konana fakre thawong asi Kachin Independent Army na Naga miyam gi mathakta anoba lal ama laukthok libra haina hangladuna phajin kiba miyoi sing adu condition amata yaudana athubada thadorakadabani haina Naga Student Organization na thadorokpa Chirola man hairi Chirola sin makata na hairi bana Kachin Independent Army na chathakiba thawong adu Naga sing gi patient amasung restaurant adu state tawribra Kachin Independent Army na Naga sing gi mathakta khanaba hawbagi thawong ase akan mamuong da condemn tawi phajin kiba Naga Army sing adu makoidagi phakiba khulai sing adu ga konana atuba matamda condition amata yaudana thadorakadabani karigumba phajin kiba Naga Army sing adu gi mathakta khudong tiba thokpa natraga thengtaba tawrabadi haktengnana ungkhatnaba ase hena chawthoknaba hotnaba thawong amani haina lawgani Kachin Independent Army na makata na Naga sing da asawba ponanabagi thawong chathariba asina Naga sing amasung Kachin sing gi marakta santi amasung pamdaba thodok sing tholakpa tarabadi madugi daita punamak Kachin sing na pugadabani Naga sing gi dignity freedom amasung sovereignty da sing na bapirakpa sing kaidawnungda khangdun leiroi Kachin sing na makhoina chathakiba aranba thawong sing adu chumthokani haibagi thajaba adu lei Aikoigi miyoi singda nai taba amasung namthak tawbagi thawong sing asina kaidongai dasu santi purakpa ngamloi hainasu phongdorokli pawasina makata na hairibana Myanmar da military ku chathakraba matung Naga civilian sing maru oina mairoi gold mine workers employment amadi healthcare ge chathok chasin tawriba singda khudongsa dabu kaya mayoknari Myanmar da Kachin Independent Army amasung Naga sing gi marakta thoaningdaba thawdok kaya thokliba siga mari leinana mamang sahida lahettagi delegation ama takhet Naga village da SETTUNA Kachin Independent Army gi makok thongba official singa unaduna waroisin ama puraknaba honaki adubu lalolup asigi mekeidigi madugi ayaba adu pirakhide July 19 gi thodok adusu breaking point ama oina leiriba Chanarada Naga Army gi mathakta ambush tawduna makoising adu phakibani hairi Maka setarakbada nungtil paukse gi chifong ama oiriba Wahel Katidagi lakhotcharaga thamjage Naga ban gi mayokta counter indefinite ban tawgadauri Food Hills Naga Coordination Committee FNCC na July 19 dagi kaukhiba matam kaktaba banna kukising chatok chasin tawbada khudongchadaba mayokna liba se pungkun marigi manungda konanaba tharang lokhatrabadi kukising namna khundaba mapum punamakta counter indefinite ban kauragani haina kuki macha anina kangpokpi ki DC da aiba chirol pisinno wakatkhre lalboy kip gena masong haungnio dongel kauba kuki anina khuyek piduna Kangpokpi district ki DC da pisin kiba chirol adu da hai Kangpokpi amasung Churachandpur district ki manung chana district ani ki marakta toina sathok sasin tawduna lakhi adubu July 19 dagi FNCC na kaukiba matam kaktaba banna maram oiraga miyam gi chathok sasin da chawna khudongsa daba mayokna le hiram asigi matang da lenga ki mari leinaba authorities sing na akhanaba miyang changbiduna miyam gi khudongsa daba sing kohanaba thorang lokhatpiu pungkun mari gi manung da akhanaba thorang lokhatuna maugsa gi matawgum district ani gi marakta miyambu atingba leitana chathok chasin tawba yahandrabadi Manipur gi kuki singna namna khundari mafam punamakta counter indefinite ban tawnaba samsare hairi marak asida kuki singna khundaba mafam singda FNCC downtown haina lauduna rally chatkhre hairi